Hौzik faubagi khwaidigi update oiba pau tabiriba singbu bisanta saikon mataram noksari hauzik ahambada maru oiba pau miyamda pizari. Manipur State Commission for Women ki mapok kuman pangthokre. Manipur da ahenba nupi ki kaithel tara amaga susanaba thaurang tauri haina Chief Minister Nongthomam Birena fongdokli. Petrol amadi diesel ki mamal chauna hantharaba yari. Haukiba pung kunga marida miyoi chaniga kuntra humdoi positive oiki miyoi ani leikide positivity rate asi sada tare dasmik taret oiri miyoi chaniga kunga tare discharge tauki. Go to Hills kini suba face boycott tawduna sanapatigi mafam singda total shutdown na mahongsagi punsida akaiba fikre. Hill Areas Committee lisingani kunga matoi assembly da putok trabadi henakan ba khongjang sanction gani haina fongdokli amaramda CSO kharana pendabagi tawbani chingi miyamnadi mahaka naksinanaba amadi mahaka naksinana leminari haina State Minister na fongdokli. Mahiri singi akan ba khongjang sangsilagani haina Student Union na fongdorakli. Comrade Birgi Marputara ka mangarak suba mapok kuman pangthokre election da lupa crore haithaduna taungnariba thabak sing thingba changi system hongdokpa changi haina emnara na hairi lonana hanagi minister Okendrona ingalokta school sadana sel lokthok lamle haiba MLA Rajesh Shamgi wafam yumfam yaugdabani haina ingalokta school ama yamna chauna leiri haina hemantana fongdokre hauzik maroiba pausing miyamda sandongnu pizari. Manipur State Commission for Women's ki taramarirak suba mapok kuman thoram ngasi singmairong da leiba Hotel Classic Grande da pangthokre thorunga mari lenana North East Women gi socio cultural and political gi matang da numin ini sathagadaba convention amaso hogdokki thorum gi athoiba methunglen oina saruk yakhiba Manipur gi Chief Minister N Birena haikibada state lengak na nupi singda hena senthok lambi leinaba mateng kaya pangduna lakli Manipur gi nupi singtana phamba kaithel malemda maming chatlibani atoppa nupi kaithel kaya ama sakhre ahen batara amagasu sanaba thaurang tauri Manipuradi nupa amadi nupi chap mane adubu aikhogi isa singna maru oina nupi singna cosmopolitan city singda matam da kari tauri haiba yengsinba mathau tai aikhoina thijin badagi yamna ikai ningai oiba kaya amasu marakta thengnai haina fongdokli lenga asina startup scheme hogdokre masina entrepreneurs singda mateng pangli maraga seda nupi entrepreneur kaya yauri mapalamda leiriba nupi singlamda masida lakdon scheme masigi kanaba lowi startup khakta natana scheme kaya ama leiri makoi sing adugi kanaba lobiu haina fongdokli Chief Minister na makata na haikibada North East ki oina Manipurna MSME da top to leire masig manungda chada yankhaidi nupina tauribani nupi singna ngakpi senbiba haibasi khwaidigi maru oiba thamlibani pungkunga marida toll free women helpline leire nupi sing kaktigi oiba thaurang kaya paikhatli hiram kudimakta Manipuri nupi sing thauna lei Manipur State Commission for Women na lamda masigi nupi sing namak thabak kaya hena paikhatlakigani haibagi thajabalhamli haukiba chahi Mari makhairom dagi lamdam asida leiriba mama oibising nupi masa sing amadi nupa masa sing nungaina ingna signa leiba ngamle haina fongdokli sanapati da curfew tauriba adugi matang da paladuna haiki CSO singna pendabagi ngahak thingbani miyamga lengaka punna chaminari haina fongdokli Haukiba pung kunga mari asida miyoi lising ahumga marfuni thoi COVID-19 test oba matamda miyoi chani kuntraga taruk nauna COVID-19 positive oire miyoi anina laikidre haina Manipur Lengaki Health Department ki report amana hairi report asigi matung inna ngasigi oina positivity rate asi sata taret dasmik taret oiki Haujuk phawbada positive Orlibasing asi tharaga apunba confirm case ki masing asi miyoi lang amaga lising taraga taret sa truksumna marpu taraga taret sukre haukeba pungkun ga mari asida laikidaba sing adudi Imphal West gi ani miyoi ani asi tharaga laikidaba mi gi masing na lising amaga chanipan taraga taret sukre hari
ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟꯒ ꯃꯔꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯆꯅꯤꯒ ꯀꯨꯟꯒ ꯇꯔꯦꯠ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯃꯤꯑꯣꯏ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ ꯇꯔꯥꯒ ꯍꯨꯝꯗꯣꯏ ꯆꯅꯤ ꯌꯥꯡꯈꯩ ꯃꯥꯄꯟ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁꯇ ꯂꯤꯁꯤꯡ ꯑꯅꯤꯒ ꯆꯥꯇ꯭ꯔꯨꯛ ꯀꯨꯟꯒ ꯃꯥꯊꯣꯏ ꯂꯩꯔꯤ ꯔꯤꯀꯣꯚꯔꯤ ꯔꯦꯠ ꯑꯁꯤ ꯆꯥꯗ ꯃꯔꯐꯨ ꯇꯔꯥꯒ ꯇꯔꯨꯛ ꯗꯁꯃꯤꯛ ꯑꯅꯤ ꯑꯍꯨꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ Good and Service Tax Council के खनबा मिफम अमा लाकलिबा इराई नुमिता फमनबा लेपखिबगा लोनना पेट्रोल अमदि डीजल गे ममल चाउना हंथरबा याय हाइना एजेंसी की पाव अमना हाइरी मिफम असिदा पांगथोकदरिबा प्रोपोजल असिदा यानबा पुरकपा ngamlabadi पेट्रोल लीटर अमदा लुपा हुमरा मंगा ओइरगनी लोनना डीजल लीटर लुपा हुमफुग निपान ओइरगनी हारी हौजिके ओइना पेट्रोल लीटर अमदा लुपा चामगा सुबना अमदी लोनना डीजल गी ममना लीटर अमदा लुपा मरफुतरा निपानी हारी केरला हाई कोर्ट की डायरेक्शन की मतुंग इन लाखलिबा सेप्टेम्बर तरागा तरेता पेट्रोल अमदी डीजल के ममल की मतंगदा खननबगीदमक काउंसिल दा पुथोकनबा लेपखिबगी मिफम अदुगा करिगुंबा यानबा पुरकपा ngamlabadi सेंटर अमदी स्टेट लिबिस्ता पेट्रोल अमदी डीजल के ममल चाउना हंथरकदबा मरमना ऑटोमोबाइल फ्यूल्स की कंज्यूमर प्राइसिंग मसाना तमना हंथरकलगनी हारी हौजिक दिल्ली की ओइना पेट्रोल लीटर दा लुपा चामगा सुबना अमा अमदी डीजल लीटर दा लुपा मरपुतरागा निपानी नेशनल कैपिटल असिना पेट्रोल के प्राइस की ओइना चादा कुंथ्रागा हुमदोय हेनबगी सेंट्रल लिबिस अकाउंट अमदी स्टेट टैक्स वैल्यू एडेड टैक्स नत्रगना बेट ता चादा कुनगा हुमदोय दशमिक सिनो तरेट ओइरी डीजल गिना सेंट्रल एक्साइज ता चादा कुंथ्रागा मंगा ओइरी अमरोमदा स्टेट टैक्स ना चादा तरागा मरी दगी हेली हाइरी Mahiri sing akan ba khongjang sangsilagani haibaga lunana college sing na shutdown toroba phawbada education department na domination ba asi mahiri sing bu thawai dabani haina Imphal College Student Union gi General Secretary Oinam Premdas Khuman thadorakpa cherol amana hari cherol asina hari lakadoriba academic session lising ani kumathoi kunithoi gi college admission fee asi hana leramba admission fee degi lupa lising ama ani fawba hengelapagi mayokta college sing admission process amadi college sing shutdown tongnana ba khongjang fawba chatharakpada education department da department tasinadana lesin ba si mahiru sing bu thawai dabani laiba ki wanaraba tanja sida khajitang orebasu phagadra khandana MU gi makhada college sing da admission tawna bhondaringai cherak asida mamang academic session gi admission fee degi hengatna admission fee level ba si laireba mahiru sing bu hena awaba pibani haina phongdokli Andaki SLB ki mifal da Hill Areas Committee listing ani kungamatoi puthokta ba amadi bill asi chana hankiba adubu yaning da phongdoktuna ansumna sinduna Sanapati district ta CSO singna Sanapati district ta go to hills ki ani shuba face boycott tawraduna ngasi ayu pung taruk tagina pung taragani thoi gi total shutdown na district asigi mahoksa gi punsida chauna akaiba pikre Total shutdown asibu Sanapati district leriba CSO singna sagotuna mapung phan kibagidamak ansumna thagatpa phongdokli Total shutdown asina maram oiduna district headquarter dukan kaithel sing thonglon ki lambida mi thoknarakhi dabagalona Imphal Dimapur lambi Sanapati phauduna chakadaba gari sing panduna laiki hari Ansumna go to hills ki boycott ki firep sagot pagalona ngasi Sanapati the chief minister yauna pangtokadaba thauram gi mayokta total shutdown Asi chathakibani hari lengakna Hill Areas Committee lising ani kungamatoi SLB da puthoktrabadi CSO singalona hena kanba khongjang sangsilagani haina ansum gi maiki degi khangalakli Imphal da pangthokpa thorom amada saruk yaba lakiba chief minister na Paumi Singh da hai kibadanga si Sanapati district ta CSO kharana total shutdown toriba asi imungi oiba penduduna Mama mapada ningai tawjaba gumbani singa masung tamgi marakta karigumba nungaina daba amata laiti Manipur gi miyam ga aige punna chaminari makantana su chaminakhigani haina phongdokli Suriname libalawmi sinmi kayabu mikap thogalamba jananeta irabot ki tung in bakalona mahaki mathangda khwadagi sauba thaudang loramba Kamret Thoksom Birgi Marputaraga mangarak suba mapok numit thauram ngasi irabat babanda CPI gi National Executive Member Dr. M. Nara State ki Secretary L. Sotin Kumar CPI M gi State Secretary Khetri Muhim Shanta MSC CPI gi Secretary Member Singhajit All Manipur Nupi Marukwi Secretary L. Sumati Balana President Member Singh Oidana Pangthokre Hari
Hairo Assembly Constituency gi hana mihit oiramba Mainang Them Okendrona Kendra sigi Ingalok Khulda School Sungsa Sadana Lupa Lakun Traga Taruk Lokthok Lable Haina MLA Toksum Rajesh Shamna Media da Haikiba Adu Aranba Yumfam Yaudaba Wafam ni Haibaga Lunana Ingalokta School Sadaba Laiti Haina Ingalok Nompo Ningtho Panthebe Youth Club ki President Kundongbam Hemantana Fongdorokli Ngasi Ingalokta Kungang Adugi Miyoy Sing Club ki Miyoy Sing Yauna Pangthokiba Pawmising Unaba Amada Miyamgi Husiladuna ki Hes Hemantana Haikibada Mamangi Lengaki Matamda Kungang Asida Club ki Miyoy Sing Yauna School Sabo Hauki School asi saba loisina bakan na hon nating iserekta anoba lengak lakpadagi kendra sidasu anoba MLA ama laklaba matungda Ingalokta school ama saba loisinba ngamdana lakpani hari ngasi Ingalokta school ama yamna chawna leiri school sadana sel lokthokkiba mafam Ingalokta leiti school asibu saba loisinaba ngamkidaba asi anoba lengak lakpadagi oikibani hainaduna hawjuksu marhilinaba singna miyeng sangbiduna school asi saba loisinba ngamnaba hotnamina si haina fongdorakli Kadana lamdam asina mayay kaba chinjak maru fangna muntan aba changsilakpa tongan ba khongjang gi saruk ama oina ngasi Bisnupur district ki manung chana leiba Tinungai makha laikai Tinungai mama laikai mira paibi amasung kadaga puna khushan maduna miyamgi oiba khananainabagi mifam ama pangthokre hari Pangthokkiba khananainabagi mifam aduda kada Bisnupur district ki committee ki president Hais Basanti kada ge president Hijam Priyo Kumarna President member sing oina saruk yaki thorom adugi resource person oina kadagi secretary organization M Budina haikibada lamdam asigi hawalakliba naharol singna yu amadi mayai kaba chinjak makhal kaya sizinaduna yumgi nupi angangda ot neiba kaya satarakpa sidasu natana lamdam asigi ningol oibi kaya nauna mapuroba kaina kibadagi lukra oheurabani ningol maya kaya amana masing hengalakpa Lunana pamlaba thodok wathok kaya ama tholokpadagi lising machamapan humdradagi haugduna lamdam asigi laikai kudingda ni sabangi ihau sagotuna amadi club singna yu amasung matai mayai kabachinjak singi mayukta akanba ihau sangsilakhi haugchingna amuk yu thingba ngamdre legalization tawduna yu sungalase haiba wafam puthorakpasu laibak thibani yu sungduna yonbadagi karakpa senpamga khunai asigi haksalda amadi semelana sogolakpadagi layengbada changkhigadaba adusu kupna nainaba chumgani haibagi wafam fongdorakli Kasanbag Police Station konba mafam amadagi kidnap tawkiba chahi taruki nupi macha ama Hyderabad Police na kanbangam kibagalon na thogduk adu chenaba nupi amasu fare hari Sagolse Nimitta Jan Bradel Stadium da sanagadariba PSG Amadi Club Brigogi Anigi Ahanba Champion League squad Messi Amadi Neymar halakre makoi ani handak sanakiba World Cup qualifier da saruk janabagidam club thadokna masa masage maramdamda hankibani amaramda PSG gi winger Argentina gi Angel Di Maria squad aduda yaukidreluna central back Sergio Ramos amasung midfielder Marco Verratti sumasagi asokpa sing laibana maram oiduna recover tawna buhanabada matam khara ngaiba tari hari panbayai handakta Barcelona dagi free agent oina PSG da lakiba Lionel Messi na club asida yaurukpada club asigi mahusinduna Champions League ta ahan boina saruk yaba oiragani lunana kumjali singani kunga mathoi kunithoi gi oina PSG na ahum amada oiduna Champions League ki favorite oiki yana nungairiba amana PSG gi group aduda punna taminariba Manchester City na taret ani oiduna ani subada leibaga lunana Bayern Munich na taret amada oiduna ahum subada leiri amadi Cristiano Ronaldo yauriba Manchester United na taramari amada oiduna taruk suba mafamda leiri hari
35 Khangabo Kendra ki manung chana leiba polling station number 34 amadi 35 sangai impham nungphom momang lekai gi lambi gi nakanda leiriba electric pole singda mai thananabagi damak changba polam sing wire valve holder na singba sing state executive member BJP Manipur Pradesh na local youth welfare association gi member singda khusinda kre polam sing adu khusinda bagalona menjor mangang na phongdok khibada club asina konba lambi sing karada matam kharagi mamangdagi mambana maram oraga numidangi matamda sathok chasinda miyamda khudongcha dabakia leire haibirakpadagi mai thanaba polam sing asi khusinna jabani haidi makhatana laikai sige sakot thaurangda angamba mateng pangkhigani haiduna su phongdolakhi local youth welfare association club ki members singi makedagi mai thanaba polam sing asi pibiramagi damak thagat pa phongdorakpagaluna na matung tarakpada tawru ba khudingmakta isorna chanbiba amadi mai pakpa pinabiba oisanu hairakpagaluna na laikagi miyoi kena su full support pigani haibagi wafam thamlakli चलिबा सही असि अक्टोबर अनिदा अमसुंग अहोमदा न्यू दिल्ली की तलकतोरा इंडोर स्टेडियम दा ऑल इंडिया जीत कुने दो चैंपियनशिप लिसिंग अनि कुनगा माथोगी की सिलेक्शन पंगलखराबा मणिपुर स्टेट सनरी सिंबु पुनिंग थगतपा मदि माइ पांगनाबा ताइबो मपुदा हाइजबगी थौरम अमंगसी थौबाल कियाम अमोरिज्म कम्युनिटी हॉल दा सोशल वर्कर खरेबम जीवन लुसिंगदुना पांगथोखरे सनरी सिंगी अफबा माइ पाकपा ओइरंगनबगी थौनिखिबा थौरम अदुदा अथोइबा मिथुंगलेन ओइखिबा लाकदोरिबा तारानिथुइ सुबा मणिपुर लेजिस्लेटिव असेंबली की मिखलदा वांगकेम एसिदा बीजेपी की मिरेप ओइनबा थौरांग तौरिबा सोशल वर्कर खरेबम जीवनना फोंदोखिबदा साना खोनाबदा पिक्चर बसु लमदम असigi सनरी सिंगदा मालेमदा मसक ताकपा खक्ता नतना हगुलकलिबा नहारोल सिंगबु मसामो फना अमदि मयाइकबा चिंजाक सिंगदगी लापना थमनबगी असोबा लंबेल अमनि हाइखि अफबा चाखोटपा तंगदु लैताबा स्टेट अमा ओइननबा इरमदा मसगी तुंगी युमबिरेल ओरकदोरिबा नहारोल सिंगबु साना खोनाबदा पुनिंग सिंगसिनबदा पुनमकना थौदांग लौमिनरसे हाइना अपील तौखि सोशल वर्कर केस जीवन मखाताना फोंदोखिबदा ऑल इंडिया जीत कुने दो चैंपियनशिप लिसिंग अनि कुनगा माथोइदा सरुक यारुगदबा स्टेट असigi सनरी सिंगना मकोक थोंगदना मणिपुर की माइ पाकपा पुरकपा ngamba ओइरसनु हाइना सनरी सिंगी पुंगनिंग थगोटकी पनबा याइ चैंपियनशिप असिदा सरुक यागदबा सनरी सिंगी दमक्तसु सोशल वर्कर खरेबम जीवनना सेलगी मतेंगसु पांगखिबा लैख्रबनी हौजलसलखदा मरोइबा पाउसिंग अमुक हन्ना मियामदा पिजरी मणिपुर स्टेट कमीशन फॉर वुमेन्स की मपोकुमा थौरम पांगथोखरे मणिपुर अहेंबा नुपी कैथेल तरा अमग सुसानबा थौरांग तौरी हाइना चीफ मिनिस्टर नोंगथोम बिरेन हाइरी पेट्रोल अमदि डीजल ममल चाउना हंथरबा यारी हौखिबा पुंग कुनगमरीदा मियोय 293 पॉजिटिव ओइखि मियोय अनि लैखिदे पॉजिटिविटी रेट असि 4.8 ओइरी मियोय 298 डिस्चार्ज तौखि Go to Hills boycott तौदुना सनापति टोटल शटडाउन ना महोक्सागे पुनसिदा अकाइबा पीख्रे हिल एरियास कमिटी लिसिंग अनि कुनगा माथोय असेंबली दा पुथोक्त्रबदी हेना कनबा खोंजंग संगसिलगनी हाइना फोंगदोकली CSO खरना पेंदबगी तौबनी चिंगी मियामदी महाका नक्सिनना लेमिनरी हाइना चीफ मिनिस्टर ना फोंगदोखरे माइरु सिंगे कनबा खोंजंग संगसिलगनी हाइना कॉलेज स्टूडेंट यूनियन ना फोंगदोकली कमरेड बिरगी मरपुतरा का मंगारक सुबह मपो कुमन थौरम पांगथोखरे इलेक्शन दा लुपा करोड़ हाइथेदुना तौंदरी बथबक सिंग तिंग बचंगी सिस्टम होंगदोक पचंगी हाइना डॉक्टर एम नरना फोंगदोखरे लोइदना हानगी मिनिस्टर ओकेंद्रोना इंगालोक्ता स्कूल सालना सेल लौथोकलमले हाइबा MLA राजेश शामगी वाफम युमफम यावदबनी इंगालोक्ता स्कूल अमा यामना चाउना लैरी हाइना हेमंतना फोंगदोरकली ngasi oina pijariba pausing asiga loinana loijare diamond retuna namidang waram matamda phongba pause singdagi lokthokchaba maroiba pau miyamda pijaba tabiriba singbo amuka hana khurumjare